State asida leiriba ana layenggi oiba system sing asi chumthokpagi tangai phadaba lei doctor amadi nurse singi maikaidigi hairiba system sing asi semdoknaba honari marak asida prajamiyam amadi mari leinaba singsu chumthoknaba amadi fagathanaba honarabadi ngasi ana layeng singda thokliba wathok sing asi hanthagani haina Indian Medical Association Manipur State Branch ki Secretary Dr. Soram Gautamna Fongdorakli hairiba wafam asi ngasi lamfelda leiba Ima Manipur State Branch asida lamdam asigi Dr. Kayana saruk gyaduna pangthokiba wakan mifam amaga mari leinana fongdokibani mifam aduda mahakna maka taraduna anaba ma layeng pathap chathaba matamda misi mina thokpasi Dr. amadi nurse singnasu pamdaba thodok thokhaningdaba thodok amani adum oinamak asoi aran ama yaurokpa matamda leiriba doctor natraga nursing fuba chaiba amadi hospital aduda akayadoi thokhanba tawbiganu madugi mahut logi matung inna laukhatpam tokpa thabak laukhatuna maralgi matung inna chairak pinaba honaminasi khatna chainaba asina praja sing khak natana doctor gi sinfamda leiriba singdasu awaba kaya pokhalli maram asina asoiba kaya leirabasu kumna yingsinduna doctor nursing na soiriba natraga system da soiribara haibadu Tidong minasi amadi state asida leiriba ana layenggi oiba system sing asi chumthokpagi tangai phadaba leire doctor amadi nursing gi maikaidagi hariba system sing asi semdokna bohonari marak asida prajamiyam amadi mari leinaba singnasu chumthoknaba amadi fagadhanaba honarabadi ngasi ana layeng singda thokliba wathok sing hanthagani haike nursing da phadaba hospital thugai kogai ba taw si yaringe tawbigano tawbigana phagani tauragadi waduisi akoi kumba mangni doctor isa ima ai imung manung akoi gi doctor mayam gi family su mi ngakani akoi ju nare ge ko yauri ni sigumba health care system de no matinjan bai se akoi ju loina wa badu ni aduga doctor se next to go haibani ada lai makti natti aduna asopan sungyaw yauroi haibadi yate asopan yauram asu magi chaira piba magi penalty ambagi niyam niti ma leijai niyam niti do gari ki mating in chatharaga dum jajanu ekta mayam na mob na khuthaba no violence taraga mob justice tabak se yaringe tawjani ye haraga aisan mata sigumba protest ama changjal laga maina health care facilities singda habidi hospital private oiro government oiro singda ana ye layeng bagi khudong chaba tinjan base akoi ju yam nungai jate adugu miyam prajana sumsingumba protest akoi sina ahan madte hana su tawgre india pumbada atai mafamda sigumba incident thokpada akoina support tawbo ina judum tawbisi yawre ado sigi se koi sarkar amadi system na tabi akoina su pami system je phajana chumthor